ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥꯅ ꯌꯛꯂꯥꯎꯅ ꯁꯥꯒꯠꯂꯛꯄꯒꯤ ꯃꯇꯝꯗꯅꯤ ꯃꯥꯂꯪꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯌꯥꯝꯅ ꯏꯪꯕ ꯂꯧꯕꯨꯛ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯁꯪ ꯑꯃꯗ ꯍꯤꯞꯇꯨꯅ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯨꯟꯗꯣꯛꯇꯨꯅ ꯂꯩꯔꯤ ꯄꯥꯏꯈꯣꯝꯕꯗꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯣꯃꯣꯟ ꯀꯥꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯀꯥꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯧꯔꯥꯡꯅꯅ ꯑꯁ ꯀꯥꯔꯟ ꯇꯥꯏꯍꯦ ꯃꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯤꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯝꯂꯝꯃꯤ ꯃꯁꯝꯗꯨ ꯀꯅꯥ ꯎꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯤꯡꯁꯦꯜꯁꯨ ꯌꯥꯎꯗꯅ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯐꯠꯐꯥ ꯇꯧꯗꯨꯅ ꯁꯦꯝꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯣꯅꯣꯆꯨꯕꯤ ꯑꯃꯈꯛ ꯂꯩꯕꯗꯨꯕꯨ ꯉꯁꯤꯗꯤ ꯃꯕꯨꯡꯉꯩꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯇꯦꯗ ꯁꯣꯝꯗꯗꯤ ꯆꯈꯥꯎ ꯑꯁꯤ ꯀꯪꯗꯅ ꯁꯤꯒꯗꯧꯔꯤ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯆꯜꯅꯨꯄꯤ ꯂꯥꯏꯖ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯍꯥ ꯃꯈꯩꯗꯤ ꯃꯌꯥ ꯑꯗꯨ ꯏꯍꯤ ꯍꯤꯒꯠꯂꯒ ꯁꯨꯃꯥꯡꯁꯤꯗ ꯍꯦꯛ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯌꯨꯝ ꯇꯥꯟꯅ ꯆꯠꯇꯨꯅ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯨꯈꯤꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯊꯕꯛꯁꯤꯁꯨ ꯉꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯁ ꯆꯥꯛꯇꯤ ꯂꯥꯝꯕꯅ ꯂꯣꯏꯔꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯆꯤꯡꯌꯥ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯒꯤ ꯂꯩꯄꯨꯡꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯁꯤꯗ ꯉꯥꯏꯔꯒꯦ ꯂꯥꯛꯇ꯭ꯔꯒꯅ ꯆꯤꯡ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯑꯐꯪ ꯑꯐꯪꯕ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯑꯗꯨꯝꯅ ꯂꯦꯟꯕ ꯍꯥꯏꯗꯨꯅꯤ ꯌꯨꯝꯅꯦꯅ ꯅꯛꯄ ꯑꯣꯏꯗꯤ ꯐꯩ ꯂꯥꯞꯄꯅꯤꯅ ꯑꯃꯨꯛ ꯍꯜꯂꯨꯔꯒ ꯆꯥꯛ ꯆꯥꯕ ꯆꯠꯄ ꯑꯃꯨꯛ ꯇꯜꯂꯦ ꯇꯧꯔꯤꯁꯦ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯐꯝꯂꯕꯁꯨ ꯂꯥꯏꯖꯗꯤ ꯂꯥꯛꯇ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯌꯥꯝꯅ ꯇꯟꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯄꯥꯏꯈꯣꯝꯕꯗꯨ ꯎ ꯃꯌꯥꯝ ꯑꯃ ꯍꯧꯕ ꯃꯐꯝ ꯑꯃ ꯌꯧꯁꯤꯜꯂꯛꯂꯦ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯎꯔꯦ ꯍꯩꯅꯧ ꯄꯥꯝꯕꯤ ꯁꯦꯝ ꯄꯥꯝꯕꯤꯅ ꯅꯤꯡꯊꯤꯖꯅ ꯆꯔꯣꯡ ꯆꯔꯣꯡ ꯄꯥꯜꯂꯤꯕꯗꯣ ꯄꯥꯏꯈꯣꯝꯕ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯀꯟꯅ ꯀꯥꯈꯠꯂꯤ ꯎꯁꯥ ꯑꯀꯟꯕ ꯑꯃꯗ ꯇꯣꯡꯂꯒ ꯍꯩꯅꯧ ꯑꯗꯨ ꯍꯦꯛꯂꯒ ꯆꯥꯕ ꯍꯧꯏ ꯍꯥꯎꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯃꯃꯤꯠꯀꯥꯗꯨ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯁꯤꯗꯤ ꯑꯁ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯕ ꯍꯩꯅꯧꯗꯤ ꯑꯃꯨꯛ ꯐꯥꯎ ꯆꯥꯔꯛꯇ꯭ꯔꯤ ꯁꯦꯝꯁꯦ ꯑꯃꯨꯛ ꯃꯍꯥꯎ ꯇꯪꯉꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯈꯔ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯂꯒ ꯆꯥꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯍꯔꯥꯎꯅ ꯀꯩꯅꯣ ꯁꯦꯝꯁꯤꯁꯨ ꯍꯥꯎꯋꯦ ꯋꯥꯅꯤ ꯍꯩꯅꯧꯒꯤ ꯃꯍꯥꯎꯅ ꯑꯃ ꯁꯦꯝꯒꯤ ꯃꯍꯥꯎꯅ ꯑꯃ ꯑꯁ ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯈꯪꯅꯤ ꯄꯨꯛꯁꯤ ꯀꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯊꯣꯛꯀꯦ ꯆꯥꯛ ꯆꯥꯗ꯭ꯔꯃꯛꯁꯨ ꯅꯨꯡꯇꯤꯒꯤ ꯁꯤꯕꯨ ꯆꯥꯕ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯐꯅꯅꯕ ꯍꯦꯛꯇ ꯆꯥꯁꯤꯟꯕ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯃꯁꯤꯡꯁꯨ ꯊꯤꯍꯧꯔꯝꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯆꯥꯕ ꯄꯦꯜꯂꯛꯂ ꯃꯥꯜꯂꯦ ꯃꯕꯨꯛ ꯑꯗꯨ ꯅꯥꯜꯂꯒ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯑꯁ ꯄꯨꯛꯁꯤꯁꯨ ꯀꯥꯏꯗꯣꯈꯩ ꯆꯥꯁꯤꯜꯂꯦ ꯅꯨꯡꯁꯥꯅꯒ ꯌꯥꯛꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯤ ꯊꯕꯛꯁꯨ ꯋꯥꯅ ꯁꯨꯕꯒ ꯉꯥꯏꯍꯥꯛ ꯎꯏꯗ꯭ꯔꯗꯤ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯊꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯟꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯗꯨ ꯊꯥꯔꯒ ꯀꯨꯏꯍꯧꯗꯦ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯥꯏꯖꯗꯣ ꯂꯧꯐꯝ ꯌꯧꯔꯕꯗ ꯄꯥꯏꯈꯣꯝꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯥꯃꯣꯗꯨꯕꯨ ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯁꯣꯝꯗꯅ ꯑꯩꯅ ꯋꯥꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯁꯦ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯈꯣꯡꯅ ꯊꯤꯟꯕ ꯂꯥꯛꯏꯅꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯣꯛꯂꯒ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯀꯣꯛꯐꯥꯏꯁꯤꯕꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯕ ꯑꯩꯁꯨ ꯐꯤ ꯂꯣꯏꯁꯤꯜꯂꯗꯣꯏꯅꯤ ꯀꯨꯏꯕ ꯌꯥꯔꯣꯏ ꯑꯁ꯭ꯋꯥꯏꯗ ꯃꯃꯥꯟꯅꯕ ꯎꯅꯕ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯆꯥꯛꯌꯣꯝꯃꯁꯦ ꯍꯥꯡꯇꯣꯛꯂꯒ ꯃꯔꯥꯏꯅ ꯆꯥꯖꯔꯅꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯀꯨꯏꯊꯅ ꯉꯥꯏꯕ ꯌꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯩꯗꯤ ꯐꯖꯅ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤꯅꯦ ꯃꯇꯝꯁꯤꯗꯤ ꯌꯧꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩ ꯊꯕꯛ ꯅꯪꯍꯧꯗꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯩꯅꯧ ꯑꯃꯗꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯛꯂꯒ ꯆꯠꯂꯝꯗꯥꯏꯁꯤꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯑꯒ ꯆꯥꯅꯅꯕ ꯈꯔ ꯑꯗꯨꯝ ꯍꯦꯛꯂꯒ ꯌꯨꯝꯗ ꯄꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯗꯨꯗ ꯁꯦꯝ ꯈꯔ ꯍꯩꯅꯧ ꯈꯔꯒ ꯍꯦꯛꯂꯒ ꯌꯣꯝꯁꯤꯜꯂꯝꯃꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯔꯛꯄꯒ
ꯈꯪꯍꯧꯗꯅ ꯑꯁꯥꯎꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ꯫ "ꯍꯦ ꯍꯨꯔꯥꯟꯕ, ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯉꯥꯏꯈꯣ!" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯉꯛꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ, "ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯕꯨ? ꯑꯩꯒꯤ ꯋꯥꯈꯜꯅꯕꯨ ꯇꯥꯔꯤꯕ꯭ꯔꯥ? ꯀꯅꯥꯝꯇꯗꯤ ꯎꯗꯦꯁꯦ." ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯅ, "ꯃꯤꯒꯤ ꯃꯄꯣꯠꯄꯨ ꯃꯁꯥ ꯇꯥꯛꯇꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕ, ꯅꯪ ꯉꯁꯤꯗꯤ ꯗꯟꯗꯤ ꯐꯪꯗꯅ ꯇꯣꯛꯑꯣꯏ." ꯍꯩꯁ, ꯃꯁꯤ ꯋꯥꯈꯜ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯁꯤꯠꯆꯤꯜꯂꯛꯏ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ꯫ ꯂꯩꯃꯥꯏꯗ ꯀꯪꯗꯨꯅ ꯇꯥꯔꯝꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯂꯛꯂꯦ꯫ ꯄꯥꯏꯈꯣꯝꯕ ꯇꯝꯅ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯎꯪꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ, "ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ?" ꯈꯪꯍꯧꯗꯦ ꯄꯥꯏꯈꯣꯝꯕꯗꯨ ꯃꯀꯣꯛ ꯉꯥꯎꯔꯛꯂꯗꯨꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯏꯖ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥ ꯁꯦꯂꯨꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯄ ꯐꯥꯎꯕ ꯄꯥꯏꯈꯣꯝꯕꯅ ꯌꯨꯝ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯂꯨꯡꯅ, "ꯍꯥꯏ ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯁꯥꯏ ꯅꯕꯨꯡꯒꯤ ꯆꯥꯛꯌꯨꯝ ꯊꯤꯜꯂꯨꯕ ꯆꯠꯄꯗ ꯅꯕꯨꯡ ꯑꯗꯨ ꯎꯗꯦ ꯂꯩꯔꯝꯗꯦ ꯍꯥꯏꯔꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣ?" ꯂꯥꯏꯖꯁꯨ ꯇꯧꯐꯝ ꯈꯪꯗꯅ, "ꯄꯥꯕꯨꯡ, ꯅꯍꯥꯟꯈꯩꯁꯨ ꯑꯩꯅ ꯆꯥꯛ ꯊꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗ ꯉꯁꯤꯁꯨ ꯎꯗꯕꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯉꯥꯏꯍꯥꯛ ꯄꯨꯟꯕ ꯆꯠꯂꯝꯒꯗ꯭ꯔꯥꯗꯅ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯩꯁꯨ ꯊꯕꯛꯀ ꯊꯨꯕꯗꯨꯗ ꯐꯖꯅꯁꯨ ꯌꯦꯡꯉꯝꯗ꯭ꯔꯦ꯫ ꯅꯪꯅ ꯊꯤꯜꯂꯨꯕ ꯆꯥꯛꯂꯨꯛ ꯑꯗꯨꯁꯨ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣꯕ? ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯇꯥꯃꯣ, ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯛꯑꯣꯕ, ꯑꯩꯈꯣꯏ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯑꯁ꯭ꯋꯥꯏ ꯂꯩꯀꯥꯏꯗ ꯈꯔ ꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯍꯪꯂꯨꯈꯤꯒꯦ꯫ ꯅꯪ ꯑꯁꯣꯝ ꯑꯋꯥꯡ ꯊꯪꯕꯗ ꯆꯠꯂꯣ, ꯑꯩ ꯃꯈꯥꯔꯣꯝ ꯊꯪꯕꯗ ꯆꯠꯂꯒ ꯍꯦꯛ ꯍꯪꯉꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯄꯥꯏꯈꯣꯝꯕꯕꯨ ꯊꯤꯕ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯗꯣ ꯃꯤꯀꯞ ꯊꯣꯔꯛꯄꯒ ꯊꯣꯔꯛꯏ꯫ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯝꯃꯤ꯫ ꯁꯨꯒꯠꯂꯒ, "ꯀꯣꯛꯁꯤꯗꯤ ꯍꯤꯗꯥꯛ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯀꯣꯛ ꯂꯨꯝꯃꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯂꯨꯝꯃꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯑꯗꯨ ꯂꯪꯊꯣꯛꯂꯒ ꯊꯥꯖꯗꯕꯒꯤ ꯃꯇꯧꯒꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ, "ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯐꯝ ꯑꯁꯤꯕꯣ? ꯉꯁꯥꯏ ꯑꯩꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯅ ꯑꯀꯪꯕ ꯎꯅꯥꯋꯟ ꯂꯩꯀ꯭ꯔꯛ ꯆꯠꯂꯕ ꯂꯩꯕꯥꯛ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯀꯣꯏꯕꯁꯤꯗ ꯑꯁꯪꯕ ꯃꯅꯥ ꯄꯨꯡꯂꯕ ꯎꯖꯥꯎ ꯀꯌꯥꯅ ꯀꯣꯏꯔꯛ ꯀꯣꯏꯁꯤꯜ, ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ! ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯕ ꯂꯩꯈꯜ ꯂꯩꯆꯨ ꯀꯌꯥꯅ ꯄꯥꯛꯇꯛꯅꯅ ꯁꯥꯠꯂꯤ꯫ ꯀꯩꯅꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩꯕꯨ ꯉꯁꯥꯏ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯕ꯭ꯔꯅꯤ?" ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ, ꯌꯥꯝꯅ ꯑꯏꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯆꯤꯡꯈꯠꯂꯒ ꯁꯦꯠꯄꯤ ꯃꯁꯝꯅ ꯀꯣꯔꯤ ꯃꯆꯨ ꯑꯣꯏꯕꯤ, ꯃꯀꯣꯛꯇ ꯆꯨꯔꯥ ꯊꯦꯠꯄꯤ ꯅꯨꯄꯤ ꯑꯃꯈꯛ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ, "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯔꯥꯡꯅꯅ, "ꯑꯣꯏ, ꯅꯪꯅ ꯑꯩ ꯑꯗꯨ ꯑꯗꯥꯒꯤ ꯃꯔꯝꯗ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯆꯠꯂꯣ, ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯂꯥꯡ ꯑꯗꯨ ꯄꯤꯛ ꯊꯟꯅ ꯑꯗꯔ ꯒꯨꯂꯥꯞ ꯍꯦꯛꯂꯨꯆꯣ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯨꯔꯛꯀꯗꯕꯅꯤ, ꯈꯪꯒꯦꯗꯅ." ꯅꯨꯄꯤ ꯑꯗꯨꯅ ꯁꯛ ꯌꯥꯝꯅ ꯀꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯊꯧꯁꯥꯗꯅ ꯃꯆꯤꯟ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ, "ꯍꯦꯔꯥ, ꯅꯨꯄꯤꯅ ꯁꯛ ꯌꯥꯝꯅ ꯀꯥꯛꯁꯤꯜꯂꯛꯀꯅꯨꯗ, ꯎꯃꯪ ꯋꯥꯃꯪ ꯑꯁꯤꯗ ꯅꯇꯣꯝꯇ, ꯑꯗꯨꯁꯨ ꯅꯨꯄꯤ ꯅꯪꯅ ꯁ꯭ꯋꯥꯏꯁꯤꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ, ꯆꯨꯔꯥꯒ ꯊꯦꯠꯆꯤꯜꯂꯗꯅ, ꯅꯠꯇꯦ, ꯎꯃꯪꯁꯤꯗ ꯅꯇꯣꯝꯇ ꯖꯒꯣꯏ ꯁꯥꯕꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯕ? ꯑꯉꯥꯎ ꯑꯐꯩ ꯁꯥꯈꯩ!" ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯏ ꯃꯄꯥ ꯑꯗꯨꯗ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ꯫ "ꯅꯪ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ? ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗꯦ?" ꯄꯥꯏꯈꯣꯝꯕ ꯊꯧꯁꯥꯗꯅ, "ꯑꯗꯨꯗꯤ ꯅꯪ ꯑꯩꯗꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯍꯥ? ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯅꯪꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯩ? ꯑꯗꯨꯁꯨ ꯎꯃꯪꯁꯤꯗ! ꯏꯕꯦꯝꯃ, ꯅꯪ ꯅꯁꯛꯇꯨꯒ ꯐꯖꯩꯗꯨꯒꯅꯦ ꯄꯥꯝꯃꯨꯏ ꯀꯣ ꯉꯥꯎꯔꯤꯗꯣ." ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯊꯣꯛꯂꯒ, "ꯑꯩꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯒ ꯆꯥꯊꯣꯛꯄ ꯅꯪꯅ!" ꯄꯥꯏꯈꯣꯝꯕ ꯃꯕꯨꯛꯀꯗꯨ ꯄꯥꯏꯔꯒ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, "ꯍꯦꯔꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯅꯤꯡꯊꯧꯅꯤ꯫ ꯅꯪꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯪꯒꯤ ꯂꯥꯏꯔꯦꯝꯕ!" ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯀꯣꯛ ꯑꯗꯨꯗ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯌꯥꯝꯅ ꯆꯥꯛꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ꯫
ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯣꯛꯅꯕ ꯀꯜꯂꯤꯕꯁꯤꯕꯣ? ꯁꯥꯎꯒꯟꯗꯕ ꯑꯩꯅꯦ ꯃꯩ ꯍꯧꯔꯦ. ꯅꯪ ꯈꯔ ꯇꯞꯊꯧ. ꯑꯩꯅ ꯁꯥꯎꯔꯛꯑꯗꯤꯅꯦ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯔꯣꯏ. ꯄꯥꯏꯈꯣꯝꯕꯅ ꯎꯁꯤꯠꯇꯅ, ꯏꯁ ꯌꯥꯝ ꯀꯜꯂꯤꯀꯣ. ꯅꯨꯄꯤꯗꯤ ꯁꯣꯟꯖꯕꯤꯅꯤꯀ ꯍꯥꯏꯕꯁꯦ ꯅꯪꯅ ꯋꯥꯍꯩ ꯑꯗꯣ ꯄꯠ ꯂꯥꯎꯅ ꯊꯗꯠꯄꯤꯗꯣꯔꯤꯅꯦ. ꯍꯩ, ꯅꯨꯄꯥꯅ ꯁꯥꯎꯔꯗꯤꯅꯦ ꯅꯨꯄꯤꯅ ꯊꯦꯝꯖꯤꯟꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤꯀꯣ. ꯏꯁ ꯑꯗꯨꯒ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯀꯥꯏꯅ. ꯑꯣꯏ ꯍꯤꯂꯣꯏ ꯃꯥꯟꯕꯤ ꯏꯕꯦꯝꯃ, ꯅꯪ ꯍꯧꯖꯤꯛ ꯐꯥꯔꯒ ꯌꯨꯝꯗ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕ ꯄꯨꯈꯣ ꯍꯥꯏꯕ꯭ꯔꯥ? ꯉꯝꯂꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯕ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯀꯟꯊꯦ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯈ꯭ꯔꯦ. ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯗꯨꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯏ. ꯃꯁꯥꯗꯨ ꯁꯨꯝ ꯃꯩ ꯆꯥꯈꯠꯂꯛꯂꯦ. ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯏ. ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯇꯤꯌꯥ ꯊꯛꯇ ꯈꯔ ꯄꯥꯏꯈꯠꯈꯤꯔꯝꯃꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯄꯥꯏꯈꯣꯝꯕꯅ, ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯀꯩꯅꯣ ꯃꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯉꯁꯥꯏꯅ ꯑꯍꯥꯎꯕ ꯍꯩ ꯄꯥꯝꯕꯤ ꯃꯐꯝ ꯑꯃꯗ, ꯃꯊꯪꯅ ꯐꯖꯔꯕ ꯂꯥꯏꯔꯛ ꯄꯥꯛꯃꯟꯕ ꯃꯐꯝ ꯑꯃꯗ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯁꯥꯃꯛ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯖꯕ ꯅꯨꯄꯤ ꯑꯃꯅ ꯃꯤꯇ꯭ꯔꯪꯒꯨꯝꯅ ꯃꯤꯠꯃꯥꯡꯗ ꯎꯍꯜꯂꯛꯄ ꯅꯠꯇꯦ. ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯁꯤꯔꯕ ꯖꯥꯠꯂꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯈꯨꯖꯤꯟꯅ ꯁꯤꯛꯄꯤ ꯁꯥꯟꯅꯔꯝꯃꯤ. ꯑꯣꯟꯊꯣꯛꯄꯅꯤ, ꯀꯟꯅ ꯍꯦꯛꯇ ꯁꯤꯛꯇꯣꯛꯂꯨꯔꯦ. ꯏ ꯊꯣꯛꯂꯦ. ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯁꯨꯒꯠꯂꯗꯨꯅ, ꯑꯩ ꯁꯤꯗ꯭ꯔꯤꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯤꯁꯤꯗꯤ. ꯑꯗꯨꯒ ꯀꯩꯅꯣꯕ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯌꯥꯝꯁꯤꯅ? ꯑꯩꯒꯤ ꯃꯪ ꯑꯣꯏꯔꯝꯃꯅꯤ. ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯒ, ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯑꯣ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤꯅꯦ ꯅꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕꯤꯒꯦ. ꯄꯥꯏꯈꯣꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯃꯤꯠ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯀꯤꯅ ꯇꯨꯡꯂꯣꯝꯗ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯍꯜꯂꯝꯃꯤ. ꯀꯩꯅꯣ ꯅꯃꯤꯠꯇꯨꯕꯨ ꯂꯥꯏꯔꯦꯝꯕꯤꯒ ꯃꯥꯟꯗꯤ, ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦ. ꯁꯦ ꯑꯝꯇ ꯁꯤꯟꯗꯣꯛꯈꯤ. ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯕꯤꯠ ꯌꯥꯝꯅ ꯂꯩꯇꯅ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯒ ꯌꯥꯝꯅ ꯇꯟꯅ ꯃꯐꯝ ꯑꯃꯗ ꯐꯝꯊꯔꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯁꯛꯂꯣꯠꯂꯒ, ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯄꯥꯝꯖꯩ ꯉꯥꯎꯖꯩ ꯍꯥꯏꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯇꯥꯗ꯭ꯔꯤꯕ ꯋꯥꯍꯩ ꯑꯃ ꯇꯥꯕ ꯐꯪꯂꯦ. ꯅꯪ ꯈꯛꯇꯅꯤ ꯑꯩꯕꯨ ꯀꯤꯖꯩ ꯍꯥꯏꯁꯦ. ꯅꯪꯒ ꯀꯔꯤ ꯅꯨꯡꯒꯤ ꯊꯦꯡꯅꯔꯨꯕꯅꯣ? ꯑꯩ ꯈꯣꯏꯗꯧꯁꯦ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯂꯦ. ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯨꯔꯥꯟꯕ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ. ꯄꯥꯏꯈꯣꯝꯕꯅ ꯈꯧꯔꯥꯡꯅ, ꯇꯁꯦꯡꯅꯃꯛꯀꯤ ꯅꯍꯥꯛ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯔꯥ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯀꯞꯂꯤ. ꯅꯪꯅ ꯊꯥꯖꯅꯕ ꯑꯩ ꯀꯔꯤ ꯑꯃꯨꯛ ꯇꯧ ꯍꯥꯏꯅꯣ? ꯄꯥꯏꯈꯣꯝꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯌꯥꯔꯦꯗ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯦ. ꯑꯗꯣ ꯑꯩꯅ ꯉꯛꯄ ꯑꯃ ꯂꯩꯔꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯤꯍꯧꯕ ꯀꯥꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯗꯣ? ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯝꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ. ꯅꯪꯅ ꯅꯠꯇ꯭ꯔꯣ ꯍꯩꯅꯧꯒ ꯁꯦꯝꯒ ꯃꯌꯥꯝ ꯑꯃ ꯍꯦꯛꯒ ꯆꯥꯊꯣꯛꯏꯗꯣ? ꯑꯃ ꯑꯅꯤꯗꯪ ꯅꯠꯇꯦ, ꯃꯁꯤꯡꯕꯨ ꯊꯤꯕ ꯉꯝꯂꯣꯏ. ꯑꯗꯨꯒ ꯅꯪꯅ ꯄꯦꯟꯕ ꯅꯥꯏꯗꯕ ꯃꯈꯩ ꯆꯥꯡꯗꯣ ꯆꯥꯕ ꯂꯣꯏꯔꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯊꯣꯛꯏ. ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯌꯨꯝꯗ ꯄꯨꯅꯕ ꯍꯦꯛꯇꯣꯛꯏꯅꯦ. ꯄꯥꯏꯈꯣꯝꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ, ꯑꯣ ꯑꯗꯨꯒꯤ ꯄꯥꯝꯕꯤꯗꯣ ꯅꯪꯒꯤ ꯑꯣꯏꯔꯦ. ꯀꯅꯥꯅ ꯈꯪꯗꯣꯏꯕ? ꯑꯗꯨꯕꯨ ꯅꯪꯒꯤꯅꯦ ꯍꯥꯏꯗꯅ ꯄꯥꯝꯕꯤꯗꯨꯗ ꯆꯦ ꯊꯦꯛꯄꯁꯨ ꯅꯠꯇꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯤꯡ ꯑꯗꯨꯗ ꯃꯤꯅ ꯄꯪꯇꯥꯗ ꯊꯥꯔꯤꯕꯣꯏ ꯅꯤꯡꯉꯤ. ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦꯀꯣ. ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦꯕ. ꯃꯁꯥ ꯇꯥꯛꯇꯅ ꯆꯥꯕ ꯅꯪꯅ ꯂꯥꯟꯗ꯭ꯔꯗꯤ ꯎꯍꯩ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯁꯪꯖꯔꯤꯕ ꯑꯩꯅ ꯂꯥꯟꯗꯣꯏꯔꯣ? ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩꯕꯅꯣꯅ ꯍꯥꯟꯅꯗꯤ ꯌꯦꯡꯉꯤ. ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯗꯕꯗꯨꯗ ꯑꯩꯗꯤ ꯃꯤꯅ ꯄꯨꯡꯊꯥꯗ ꯊꯥꯔꯤꯕꯣꯏ ꯅꯤꯡꯗꯅ ꯆꯥꯔꯨꯕꯅꯤ. ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯄꯗꯨꯗ ꯑꯩ ꯈꯟꯊꯍꯧꯗ꯭ꯔꯦ. ꯃꯗꯨꯒꯤꯗꯃꯛꯇ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯂꯥꯏꯔꯦꯝꯕꯤ ꯁꯛꯍꯦꯟꯕꯤ, ꯑꯝꯇ ꯉꯥꯛꯄꯤꯌꯨꯕ. ꯑꯣꯏ, ꯑꯩꯕꯨ ꯊꯥꯒꯠꯁꯟꯅꯔꯒ ꯅꯔꯥꯜ ꯀꯣꯛꯄꯤꯅꯤ ꯀꯥꯏꯗꯨꯗꯤꯅꯦ ꯅꯄꯨꯟꯁꯤꯗꯨꯗ ꯈꯜꯂꯨꯅꯨ. ꯅꯪꯅ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯗꯕꯒꯤ ꯎꯗꯕ ꯑꯣꯏꯔꯝꯒꯅꯤꯌꯦ. ꯎꯍꯩ ꯄꯥꯝꯕꯤ ꯑꯅꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯝꯕꯜ ꯈꯥꯕꯅꯤ. ꯑꯗꯨꯒ ꯄꯤꯛꯇꯛꯅ ꯆꯦꯕꯥꯡ ꯃꯆꯦꯠ ꯑꯃꯗ ꯎꯍꯩ ꯑꯁꯦ ꯆꯥꯕꯤꯒꯅꯨ ꯍꯥꯏꯗꯅ ꯊꯦꯠꯆꯕꯅꯤ. ꯃꯗꯨ ꯎꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ. ꯃꯤꯠ ꯇꯥꯡꯂꯕ ꯖꯥꯠꯂꯣ ꯁꯣꯝꯕꯣ? ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯟꯕꯗꯨꯗ ꯑꯇꯩ ꯀꯔꯤꯁꯨ ꯎꯔꯨꯗ꯭ꯔꯦ. ꯑꯗꯣ ꯑꯗꯨꯒꯤ ꯎꯍꯩ ꯄꯥꯝꯕꯤ ꯑꯅꯤ ꯑꯗꯣ ꯀꯩ ꯑꯣꯏꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤꯗꯨꯕ? ꯑꯩꯉꯣꯟꯗ ꯗꯟꯗꯤ ꯄꯤꯅꯤꯒ ꯍꯥꯏꯗꯨꯕ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯄꯣꯠꯁꯛꯇ ꯒ꯭ꯌꯥꯟ ꯇꯥꯗꯕ, ꯊꯧꯁꯥꯗꯕ ꯍꯥꯏꯕꯁꯦ ꯅꯪ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ. ꯃꯗꯨꯒꯤ ꯎꯍꯩ ꯑꯅꯤꯗꯣ ꯑꯆꯝꯕ ꯅꯠꯇꯦ. ꯊꯥꯏꯅ ꯁ꯭ꯋꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯀꯣꯔꯧꯕꯤꯅ
ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯊꯥꯔꯝꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯥꯟꯅ ꯏꯔꯨꯖꯐꯝ ꯑꯣꯏꯔꯝꯃꯦ ꯍꯥꯏ꯫ ꯑꯗꯨꯅꯅꯤ ꯃꯐꯝ ꯑꯃ ꯇꯣꯡꯈꯠꯂꯒ ꯂꯩꯔꯤꯕꯗꯣ ꯃꯥꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯁ꯭ꯋꯔꯒꯗ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯐꯨꯝꯖꯤꯜꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡꯐꯝ ꯏꯔꯨꯖꯅꯐꯝ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯩꯅꯧ ꯑꯃꯁꯨꯡ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨ ꯊꯥꯔꯝꯕꯅꯤ꯫ ꯑꯣ, ꯑꯗꯨꯝꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯋꯥꯔꯤꯗꯣ? ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯦꯅꯦ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯐꯨꯝꯖꯤꯜꯂꯝꯂꯤꯕꯗꯤ? ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯍꯟꯅꯤꯡꯗꯕ, ꯑꯗꯨꯒꯤ ꯀꯅꯥ ꯑꯃꯠꯇꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯔꯨꯖꯍꯟꯅꯤꯡꯗꯕ ꯑꯗꯨꯅꯅꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯃꯥꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ꯫ ꯀꯩꯒꯤꯅꯣ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯒ ꯃꯕꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯗꯨꯕꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯌꯥ ꯑꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯒ, ꯏꯕꯨꯡꯉꯣ, ꯅꯪ ꯉꯛꯁꯝꯒꯗꯣ ꯃꯦꯠꯊꯠꯂꯒ ꯍꯦꯛ ꯍꯥꯠꯅꯤꯡꯉꯤ꯫ ꯃꯤꯒ ꯂꯥꯏꯒꯕꯨ ꯐꯃꯨꯡ ꯌꯨꯝ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯟꯕ ꯌꯥꯕ꯭ꯔꯣ? ꯄꯥꯏꯈꯣꯝꯕꯁꯨ ꯃꯆꯤꯟꯗꯨ ꯂꯦꯞꯂꯝꯗꯦ ꯂꯦꯞꯇꯅ ꯈꯨꯝꯂꯛꯏ꯫ ꯑꯦ, ꯌꯥꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯐꯝꯃꯤꯟꯅꯩꯁꯦ? ꯌꯥꯔꯦ ꯇꯣꯛꯑꯣ, ꯅꯪꯁꯦꯀꯣ ꯑꯩ ꯏ ꯌꯥꯝ ꯍꯥꯏꯒꯠꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯔꯣꯕꯤꯅ ꯑꯗꯨꯝ ꯐꯨꯝꯖꯤꯜꯍꯟꯗꯨꯅ ꯊꯅꯝꯕ ꯇꯥꯔꯒꯗꯤꯅꯦ, ꯃꯗꯨꯗ ꯏꯔꯨꯖꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯪꯂꯥꯟꯗ ꯃꯍꯥꯛ ꯁꯔꯒ ꯂꯩꯕꯥꯛꯇ ꯑꯗꯨꯃꯛ ꯀꯣꯏꯕ ꯆꯠꯄ ꯌꯥꯏ꯫ ꯑꯦ, ꯁꯔꯒ ꯂꯩꯕꯥꯛꯇ ꯀꯣꯏꯕ? ꯑꯁ, ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ꯫ ꯃꯗꯨꯗꯨꯝ ꯄꯥꯝꯃꯤ꯫ ꯅꯣꯏ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯁꯤꯅ ꯂꯩꯔꯩꯕꯥꯛꯇ ꯌꯥꯝꯅ ꯆꯪꯅꯤꯡꯍꯟꯗꯕꯒꯤ ꯋꯥꯅꯦꯕ꯫ ꯅꯕꯨꯛꯁꯨ ꯑꯣꯀꯥꯛ ꯌꯥꯝꯅ ꯐꯠꯇꯦꯗ ꯅꯣꯏꯁꯦ꯫ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯐꯕ ꯈꯛꯇꯕꯨ ꯊꯦꯡꯅꯅꯤ ꯍꯥꯏꯔꯗꯤ ꯌꯥꯏꯌꯦ꯫ ꯀꯣꯏꯍꯜꯂꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯦ, ꯈꯨꯠꯁꯝꯅꯕ ꯌꯥꯏ ꯍꯥꯏꯕ꯫ ꯑꯗꯨꯗ ꯂꯥꯏꯔꯩꯕꯥꯛꯇ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯂꯥꯏ, ꯚꯨꯠꯇꯒꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯅ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯎꯈꯤꯕ, ꯊꯦꯡꯅꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯊ꯭ꯋꯥꯏ ꯁꯠꯇꯨꯅꯅꯦ, ꯃꯈꯣꯏꯅ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯜꯂꯒ ꯑꯃꯨꯛ ꯇꯥꯏꯕꯪꯄꯥꯜꯗ ꯍꯜꯂꯛꯂꯒ ꯅꯈꯣꯏ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯣꯠꯂꯕꯗꯤ ꯃꯗꯨꯅ ꯑꯃꯨꯛ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯅ ꯕꯗꯅꯥꯝ ꯑꯃꯨꯛ ꯄꯤꯕꯤꯒꯗꯧꯔꯤꯕ꯫ ꯂꯣꯏꯅ ꯃꯨꯠ ꯇꯥꯛꯍꯜꯂꯒꯦ ꯍꯥꯏꯔꯕ? ꯄꯥꯏꯈꯣꯝꯕꯅ ꯀꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ, ꯏꯃꯥꯏꯕꯦꯝꯃ, ꯃꯆꯤꯟꯁꯤꯕꯨ ꯀꯕꯨꯛ ꯄꯣꯛꯄꯗꯒꯤ ꯍꯦꯟꯅ ꯍꯦꯜꯂꯤꯅꯦ꯫ ꯐꯖꯅ ꯇꯞꯅ ꯉꯥꯡꯂꯕꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯆꯠꯂꯣ, ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪꯅ ꯊꯥꯕꯗꯣ ꯆꯣꯟꯊꯔꯤꯉꯩꯗ ꯅꯪ ꯁꯤꯗ ꯑꯗꯨꯝ ꯄꯟꯗꯨꯅ ꯂꯩꯕ ꯇꯥꯕ꯫ ꯑꯗꯨꯒ ꯅꯪꯅ ꯊꯕꯛ ꯑꯗꯣ ꯈꯨꯃꯥꯡ ꯌꯥꯡꯁꯤꯜꯂꯤꯉꯩ ꯅꯌꯨꯝꯗ ꯍꯟꯕ ꯌꯥꯒꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯗꯟꯗꯤꯁꯦ ꯑꯩꯅ ꯄꯤꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯀꯣꯔꯧꯕꯤꯒꯤ ꯃꯅꯥꯏ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯃꯍꯥꯛꯀꯤ ꯎꯍꯩꯁꯤꯡꯕꯨ ꯁꯪꯉꯒ ꯂꯩꯕ ꯑꯃꯅꯤ꯫ ꯅꯍꯥꯛꯄꯨ ꯎꯍꯩ ꯍꯨꯔꯥꯟꯗꯨꯅ ꯆꯥꯏ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ, ꯗꯟꯗꯤ ꯄꯤꯅꯅꯕ ꯌꯥꯊꯪ ꯄꯤꯔꯛꯄꯗꯒꯤ, ꯃꯁꯦ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯅꯪꯅꯦ ꯄꯨꯟꯁꯤꯒꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯖꯔꯤꯕ ꯍꯩꯄꯥ ꯁꯥꯕ ꯅꯨꯄꯥ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯞꯅꯤꯡ ꯀꯞꯉꯥꯡ ꯇꯧꯔꯒ, ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁ, ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯧꯐꯝ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯀꯝꯗꯧꯕ? ꯑꯩ ꯃꯥꯡꯈ꯭ꯔꯦꯅ ꯂꯩꯀꯥꯏ ꯍꯨꯞꯇꯅ ꯊꯤꯔꯝꯃꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯊꯧꯁꯥꯗꯅ ꯄꯣꯂꯥꯡ ꯑꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯛꯂꯒ, ꯑꯣ, ꯂꯥꯏꯔꯦꯝꯕꯤ ꯁꯤꯖꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯤꯌꯨꯔꯣ ꯄꯥꯈꯠꯇꯅꯕ꯫ ꯑꯁ, ꯅꯁꯛꯇꯨꯒ ꯁꯤꯖꯒ ꯀꯧꯔꯤꯕ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯍꯦ꯫ ꯅꯪꯅꯦ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯅꯨ, ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ, ꯊꯕꯛ ꯇꯧꯔꯨꯆꯣ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯟꯈ꯭ꯔꯕꯗꯤ ꯅꯪꯍꯧꯔꯔꯣꯏ꯫ ꯅꯪꯗ꯭ꯔꯗꯤꯅꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯥꯅꯅꯕ ꯑꯃꯠꯇ ꯄꯤꯔꯣꯏ꯫ ꯃꯁꯦ ꯀꯣꯔꯧꯕꯤꯒꯤ ꯌꯥꯊꯪꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯎꯄꯥꯏ ꯂꯩꯇꯅ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯄꯣꯂꯥꯡ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ, ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯈꯛꯁꯤꯗ ꯑꯇꯔ ꯒꯨꯂꯥꯞ ꯄꯤꯛꯊꯟꯅ ꯍꯦꯛꯄꯕꯣ? ꯊꯤꯔꯥꯏ ꯀꯣꯆꯥꯅꯤ꯫ ꯁꯤꯖꯅ ꯅꯣꯛꯂꯒ, ꯂꯥꯏꯅꯤ, ꯑꯇꯔ ꯒꯨꯂꯥꯞ ꯊꯤꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅꯤꯗꯤ ꯈꯪꯗ꯭ꯔꯤ꯫ ꯄꯥꯏꯈꯣꯝꯕ ꯁꯤꯖꯒꯤ ꯋꯥꯍꯩ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯍꯧꯔꯤꯕ ꯂꯩ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯇꯔ ꯒꯨꯂꯥꯞꯇꯤ ꯑꯃꯠꯇꯕꯨ ꯎꯗꯦ꯫ ꯃꯗꯨ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ, ꯑꯁ, ꯑꯗꯨꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯗꯧꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯁꯤꯖꯅ ꯀꯔꯦꯝꯅꯅ, ꯊꯤꯌꯣ, ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ꯫ ꯃꯗꯨꯒꯤ ꯄꯣꯂꯥꯡ ꯑꯗꯣ ꯄꯤꯛ ꯊꯟꯅꯅꯕ ꯑꯇꯔ ꯒꯨꯂꯥꯞꯇꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯒꯅꯤ, ꯑꯗꯨꯕꯨ ꯂꯣꯠꯇꯨꯅ ꯍꯧꯕꯅꯤ꯫ ꯃꯗꯣ ꯅꯍꯥꯛꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯊꯤꯗꯨꯅ ꯍꯦꯛꯀꯗꯕꯅꯤ꯫ ꯑꯩ ꯅꯨꯃꯤꯗꯥꯡ ꯆꯥꯅꯅꯕ ꯀꯩꯀꯩꯅꯣ ꯁꯦꯝꯂꯨꯒꯦ, ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯣꯏꯔꯝꯃꯨ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯞꯅꯤꯡ ꯀꯞꯉꯥꯡ ꯇꯧꯔꯒ, ꯑꯁ, ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ
ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯆꯥꯔꯝꯂꯤꯕꯅꯣ? ꯎꯍꯩꯁꯤꯡꯗꯨ ꯆꯥꯔꯝꯗ꯭ꯔꯕꯗꯤ ꯇꯧꯔꯝꯂꯣꯏꯗꯕꯅꯤ. ꯐꯅ ꯂꯥꯝꯂꯕꯁꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯒꯗꯕ ꯄꯣꯠꯅꯤ. ꯗꯁꯥ ꯄꯥꯡꯗꯦꯅꯦ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯗꯁꯥ ꯄꯥꯡꯗꯦꯅ ꯍꯟꯗꯛ ꯍꯥꯏꯕꯗꯨ ꯑꯗꯨꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯊꯥꯖꯔꯝꯂꯕꯗꯤ ꯑꯩꯅꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯣꯏꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯃꯄꯨꯡ ꯐꯥꯅ ꯇꯥꯁꯤꯜꯂꯛꯂꯕꯗ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯄꯣꯂꯥꯡ ꯑꯗꯨꯃ ꯊꯟꯅ ꯑꯗꯔꯒꯨꯂꯥꯞ ꯍꯦꯛꯄ ꯉꯝꯍꯧꯔꯝꯃꯤ. ꯋꯥꯔꯗꯨꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯣꯂꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ "ꯁꯦ, ꯇꯨ ꯂꯣꯏꯔꯦ. ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯅꯕ ꯄꯤꯔꯛꯑꯣ. ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ. ꯏꯁꯤꯡꯒꯥꯗꯨꯕꯨ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯈꯅꯥꯎꯁꯦ ꯈ꯭ꯔꯛ ꯀꯪꯉꯤ." "ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ. ꯄꯥꯈꯪꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯃꯣꯠꯄ. ꯆꯠꯂꯣ, ꯏꯔꯨꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯨꯖꯊꯣꯛꯎꯆꯣ. ꯑꯗꯨꯒꯅꯦ ꯐꯖꯅ ꯅꯦꯅꯥ ꯇꯥꯅ ꯆꯥꯎꯀꯣ. ꯑꯩꯈꯣꯏꯗꯤ ꯃꯣꯠꯄ ꯌꯥꯗꯦ. ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯌꯥꯝꯅ ꯅꯥꯟꯒꯗꯕ, ꯈꯪꯉꯤꯗꯅ, ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ." ꯄꯥꯏꯈꯣꯝꯕ ꯐꯨꯛ ꯍꯧꯒꯠꯂꯒ "ꯑꯁ, ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯏꯔꯨꯖꯐꯝꯗꯨ ꯇꯥꯛꯂꯛꯑꯣ." ꯁꯤꯖꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ "ꯑꯦ, ꯃꯇꯥ ꯑꯃꯅꯤꯅꯦ. ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ. ꯑꯈꯨꯕ ꯃꯝꯇ꯭ꯔꯤꯛ ꯃꯝꯕ ꯀꯥ ꯑꯃꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯦ. ꯃꯇꯧ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯗꯤ ꯀꯤꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯈꯤꯅꯤ ꯈꯟꯗꯨꯅ ꯑꯀꯤꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯈꯪꯖꯔꯝꯃꯤ. ꯀꯥ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯑꯉꯛꯄꯅꯤ. ꯍꯧꯖꯤꯛꯇ ꯅꯨꯃꯤꯗꯥꯡ ꯇꯥꯗꯨꯅ ꯄꯨꯡꯃꯝ ꯍꯧꯕ ꯑꯗꯨ ꯑꯅꯧꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇꯨꯅ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯩꯀꯣꯜꯒꯨꯝꯂꯕ ꯃꯐꯝ ꯑꯗꯨ ꯄꯤꯛꯇꯛ ꯇꯧꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯐꯖꯔꯕ ꯀꯨꯔꯥꯛ ꯃꯈꯜ ꯀꯌا ꯑꯃ ꯄꯥꯏꯔꯝꯃꯤ. ꯇꯁꯦꯡꯅ ꯃꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕꯗꯤ ꯄꯨꯡꯉ ꯍꯦꯡꯉꯛꯈ꯭ꯔꯦ. ꯁꯤꯖꯅ "ꯏꯕꯨꯡꯉꯣ ꯋꯥꯖꯥꯎ ꯉꯥꯡꯕ, ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯁꯤꯗ ꯅꯅꯤꯡ ꯅꯈꯥ ꯇꯝꯅ ꯂꯨꯖꯔꯨꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯋꯤ. ꯄꯥꯏꯈꯣꯝꯕꯅ ꯐꯠ ꯊꯠꯆꯤꯜꯂꯛꯂꯒ "ꯑꯦ, ꯉꯥꯏꯈꯣ. ꯎꯃꯪ ꯑꯁꯤꯗ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯏꯔꯨ ꯂꯨꯖꯗꯣꯏꯅꯣ? ꯁꯥ ꯀꯩꯒ ꯊꯣꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯒ ꯑꯩ ꯍꯣꯡꯗꯣꯛꯅꯕ ꯐꯤꯔꯣꯜꯁꯨ ꯂꯩꯇꯦ. ꯁꯤꯗꯤ ꯂꯣꯏꯅ ꯍꯨꯃꯥꯡ ꯃꯅꯝꯅ ꯌꯥꯔꯝꯃꯔꯣꯏ." "ꯑꯦ, ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯊꯥꯏꯅ ꯎꯅꯥ ꯋꯥꯅꯥꯅ ꯐꯤꯖꯣꯜ ꯁꯦꯝꯂꯒ ꯌꯥꯝꯅ ꯁꯦꯠꯂꯛꯑꯦ ꯍꯥꯏꯗꯨꯗꯤ. ꯂꯐꯨ ꯌꯥꯝꯅ ꯍꯧꯋꯤ. ꯂꯐꯨ ꯃꯅꯥ ꯍꯦꯛꯑꯒ ꯀꯣꯛ ꯁꯦꯠꯂꯨ ꯀꯩꯅꯣ." "ꯑꯁ, ꯃꯊꯣꯡ ꯆꯥꯗꯕ ꯌꯥꯝꯅ ꯉꯥꯡꯉꯤꯍꯦ. ꯐꯔꯦ, ꯑꯗꯨꯛ ꯌꯥꯝꯅ ꯂꯤꯛꯄ. ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦ. ꯆꯠꯄꯤꯈ꯭ꯔꯣ." "ꯏꯕꯨꯡꯉꯣ, ꯑꯩ ꯂꯣꯏꯅ ꯈꯪꯖꯩ. ꯅꯪꯅ ꯍꯥꯟꯅ ꯄꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯆꯪꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯅꯝꯂꯕꯅꯤ. ꯇꯨ, ꯑꯥꯗ ꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯅꯪꯒꯤ ꯀꯥꯅꯤ. ꯅꯪꯅ ꯗꯟꯗꯤ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯅꯕꯅꯤ. ꯅꯪꯒꯤ ꯄꯣꯠꯂꯝ ꯆꯩꯆꯪ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯕꯅꯤ. ꯍꯛꯆꯥꯡ ꯐꯖꯅ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯄꯥꯏꯈꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ "ꯃꯐꯝ ꯑꯁꯦ ꯇꯁꯦꯡꯅ ꯐꯖꯩ. ꯋꯥꯈꯜ ꯌꯥꯝꯅ ꯏꯪꯒꯗꯕ ꯃꯥꯜꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯔꯨꯖꯕ ꯍꯧꯈꯤꯔꯝꯃꯤ. ꯂꯣꯏꯔꯗꯨꯅ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯁꯤꯖꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯆꯥꯛꯂꯨꯛ ꯑꯗꯨ ꯄꯥꯏꯈꯣꯝꯕ ꯂꯥꯛꯄ ꯎꯕꯗ ꯊꯥꯡꯇꯣꯔꯛꯏ. "ꯑꯩꯅ ꯐꯖꯅ ꯂꯨꯛ ꯍꯥꯕ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯁꯦꯝꯂꯕꯅꯤ ꯏꯕꯨꯡꯉꯣ. ꯃꯤꯑꯣꯏꯕ, ꯆꯥꯊꯣꯛꯄꯤꯔꯨꯔꯣ." ꯄꯥꯏꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯂꯒ "ꯏꯃꯥ ꯏꯄꯦꯝꯃ, ꯁꯦꯕꯥ ꯐꯥꯎꯗꯤ ꯆꯥꯒꯗꯕꯒ ꯏꯀꯥꯏꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯈꯣꯝ ꯑꯃ ꯍꯥꯟꯅ ꯍꯨꯛꯄ ꯍꯧꯋꯤ. ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤ. ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ "ꯍꯨꯒꯗꯤ ꯍꯥꯞꯇꯦꯀꯣ?" ꯁꯤꯖꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ "ꯑꯦ, ꯑꯗꯨꯁꯨ ꯆꯈꯣꯝ ꯑꯃ ꯍꯨꯛꯄ ꯂꯣꯏꯔꯀꯥꯟꯗ ꯍꯪꯉꯛꯏꯕ? ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯥꯞꯄ ꯑꯣꯏꯔꯗꯤꯅꯦ ꯉꯁꯥꯏꯅ ꯄꯥꯜꯂꯒ ꯁꯤꯔꯅꯤ. ꯍꯧꯖꯤꯛꯇꯤ ꯁꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯍꯥꯞꯄꯝꯃꯔꯣꯏꯌꯦ." ꯄꯥꯏꯈꯣꯝꯕꯅ ꯅꯣꯛꯂꯒ "ꯅꯪꯗꯤ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯅꯪ ꯍꯥꯟꯅ ꯆꯥꯊꯣꯛꯑꯕꯣ? ꯑꯩꯗꯤꯅꯦ ꯅꯈꯣꯏꯒ ꯆꯤꯟꯖꯥꯛ ꯃꯥꯟꯅꯗꯦ." ꯄꯥꯏꯈꯣꯝꯕꯅ ꯀꯔꯦꯝꯅꯔꯛꯏ. "ꯑꯦ, ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤ ꯆꯥꯗꯣꯏꯕ?" "ꯑꯩꯈꯣꯏꯗꯤꯅꯦ ꯍꯥꯃꯦꯡ ꯑꯣꯏꯅ ꯈꯛ ꯆꯥꯏ." "ꯍꯣꯏꯅꯦ, ꯅꯁꯛꯇꯣ ꯍꯥꯃꯦꯡꯕꯨ ꯈꯔ ꯃꯥꯜꯂꯤꯅꯦ." "ꯍꯥꯃꯦꯡ ꯃꯥꯜꯂꯤꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝ ꯇꯥꯏ." ꯁꯤꯖꯅ ꯁꯧꯔꯥꯡꯅꯅ "ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯁꯦ ꯏꯕꯨꯡꯉꯣ ꯃꯤꯑꯣꯏꯕ? ꯅꯪꯀꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯗꯟꯗꯤ ꯄꯤꯗ꯭ꯔꯤꯉꯩꯗ ꯅꯈꯧꯔꯤ ꯆꯔꯝ ꯑꯗꯨꯝ ꯃꯦꯠꯂꯒ ꯍꯥꯠꯈ꯭ꯔꯅꯤ." "ꯑꯦ, ꯑꯗꯣ ꯑꯩ ꯑꯣꯏꯔꯒ ꯀꯩꯗꯧꯔꯕ?" "ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯝꯃꯩꯔꯕ? ꯑꯗꯨꯁꯨ ꯅꯄꯨꯔꯣꯏꯕ ꯑꯣꯏꯅ? ꯍꯩ, ꯑꯗꯨ ꯈꯟꯒꯅꯨꯀꯣ. ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯂꯩꯖꯕ ꯃꯤꯁꯛꯅꯤ. ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗꯒ
ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯌꯥꯄꯣꯠꯇꯦꯀꯣ ꯁꯤꯖꯗꯨ ꯀꯞꯅꯤꯡ ꯀꯞꯉꯥꯡ ꯇꯧꯔꯒ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯒ ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦ ꯑꯁ ꯑꯗꯨꯁꯨ ꯁꯤꯕ ꯌꯥꯔꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯁꯤꯅꯥꯏꯗ꯭ꯔꯕꯅꯤꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯦꯟꯀꯠꯂꯛꯀꯅꯤꯕ ꯍꯦ ꯂꯥꯏꯔꯦꯝꯕꯤ ꯈꯣꯔꯧꯕꯤ ꯅꯪꯒꯤ ꯗꯟꯗꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯒꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯂꯣꯏꯅꯗꯧꯒꯤ ꯁꯔꯨꯛ ꯑꯩꯅꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ ꯄꯥꯏꯈꯣꯝꯕꯁꯨ ꯀꯔꯦꯝꯅꯔꯛꯏ ꯍꯦ ꯀꯣꯔꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯀꯤ ꯅꯁꯛ ꯑꯗꯣ ꯌꯦꯡꯖꯅꯤꯡꯉꯤꯗ ꯄꯤꯕꯤꯕꯒꯤ ꯄꯤꯕꯤꯕ ꯅꯪꯅ ꯑꯣꯏꯅ ꯗꯟꯗꯤ ꯑꯁꯤ ꯄꯤꯕꯤꯔꯣꯕ ꯃꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯣꯛꯆꯥꯛꯄꯤꯁꯦ ꯃꯁꯛꯁꯦ ꯏꯍꯥꯎ ꯍꯥꯎꯇꯦꯅꯦ ꯁꯤꯖꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯒ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯆꯪꯂꯝꯗꯥꯏ ꯑꯗꯨꯗ ꯁꯤꯖꯅ ꯈꯥꯝꯂꯒ ꯑꯣꯏ ꯉꯥꯏꯈꯣ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅꯅꯦ ꯑꯩ ꯎꯔꯣꯏ ꯈꯪꯂꯣꯏ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯃꯗꯣ ꯈꯪꯖꯤꯜꯂꯨ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯦ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯂꯒ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯁꯥꯗꯨꯅ ꯊꯝꯕ ꯁꯪꯁꯥꯔ ꯑꯃꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯇ꯭ꯔꯪꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯅꯍꯥꯛꯅ ꯍꯦꯛ ꯅꯥꯟꯊꯣꯛꯀꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯤꯇ꯭ꯔꯪ ꯃꯌꯥꯝ ꯑꯗꯨꯅ ꯑꯣꯝꯁꯤꯟꯗꯨꯅ ꯈꯨꯗꯛꯇ ꯃꯤꯠꯅ ꯀꯨꯞꯄꯗꯅꯦ ꯅꯪ ꯑꯗꯨꯝ ꯁꯤꯒꯗꯧꯔꯤꯕꯅꯤ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯣꯃꯣꯟ ꯇꯧꯔꯒ ꯏꯁ ꯌꯥꯗꯦꯀꯣ ꯑꯩꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯀꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯃꯤꯅꯨꯡꯁꯤ ꯇꯥꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯩꯕꯨ ꯌꯥꯝ ꯁꯦꯟꯅꯅꯨꯀꯣ ꯌꯥꯝ ꯄꯥꯈꯠꯀꯅꯨ ꯑꯩ ꯀꯩꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯣꯏꯗ ꯁꯤꯖ ꯏ ꯀꯥꯕꯒꯤ ꯃꯑꯣꯡꯗ ꯎꯠꯂꯒ ꯃꯈꯣꯡ ꯑꯗꯨ 2-3ꯂꯛ ꯊꯤꯜꯂꯒ ꯁꯥꯎꯅ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯞꯇꯛꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯑꯣꯏ ꯍꯌꯦꯡ ꯄꯨꯡ 5ꯗ ꯍꯧꯒꯠꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯥꯒꯤꯅꯦ ꯍꯥꯏꯕ ꯁꯪ ꯃꯆꯥ ꯑꯗꯨꯗ ꯆꯪꯂꯒ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯃꯆꯥ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ ꯇꯨꯝꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯎꯏꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯅꯤꯡꯁꯤꯡꯂꯛꯂꯦ ꯂꯥꯏꯔꯕ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤ ꯃꯍꯥꯛ ꯌꯥꯎꯗꯕꯗ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ ꯄꯥꯕꯨꯡ ꯏꯆꯜ ꯃꯇꯝ ꯈꯔꯅꯤꯗꯤ ꯑꯩ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯅꯕꯨꯡꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯄꯨꯝꯅꯃꯛ ꯋꯥꯍꯟꯕꯅꯤ ꯂꯧꯐꯝ ꯑꯗꯣ ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯤꯡꯊꯤꯖꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯁꯣꯝꯗꯅ ꯇꯨꯝꯂꯝꯕꯗꯒꯤ ꯂꯥꯏꯖ ꯑꯗꯨ ꯃꯪꯐꯥꯎꯅꯔꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯄꯥꯡꯊꯣꯔꯛꯏ ꯄꯥꯈꯠꯅ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯇꯥꯃꯣ ꯀꯩꯅꯣ ꯅꯪꯅ ꯃꯪꯂꯥꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯑꯣꯕ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯅꯪꯕꯨ ꯊꯤꯕꯗ ꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯠ ꯀꯞꯄꯤ ꯆꯞ ꯃꯥꯟꯅꯩ ꯃꯄꯥꯕꯨꯡ ꯁꯦꯂꯨꯡꯁꯨ ꯃꯆꯥꯅꯨꯄꯥꯅ ꯊꯤꯕ ꯈꯪꯗꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯋꯥꯈꯜ ꯋꯥꯔꯗꯨꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯂꯩꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯒꯤ ꯀꯥꯒꯤ ꯊꯣꯡ ꯋꯥꯡꯃꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯀꯞꯂꯅꯨꯅꯦ ꯅꯪꯕꯣ ꯉꯁꯥꯏꯁꯨ ꯆꯥꯛ ꯐꯖꯅ ꯆꯥꯈꯤꯗꯦ ꯀꯞꯄ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯀꯣꯛ ꯑꯗꯨ ꯆꯤꯛꯂꯅꯤ ꯅꯕꯨꯡꯗꯣ ꯑꯩ ꯊꯥꯖꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯃꯍꯥꯛ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯖꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯄꯥꯕꯨꯡ ꯅꯪꯅ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯅꯤ ꯈꯜꯂꯤꯕꯗꯣ ꯊꯥꯗꯣꯛ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯆꯍꯤ 19 ꯁꯨꯔꯕꯅꯤ ꯑꯉꯥꯡꯅ ꯀꯞꯄꯗ ꯃꯤꯊꯥꯏ ꯄꯤꯔꯒ ꯊꯦꯝꯕꯒꯨꯝꯅ ꯊꯦꯝꯈꯤꯅꯤꯡꯒꯅꯨ ꯑꯩꯁꯨ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯔꯤ ꯁꯦꯂꯨꯡꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯨꯝꯊꯣꯛꯑꯣ ꯍꯛꯆꯥꯡ ꯁꯣꯛꯑꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯂꯨꯡꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯄꯥꯏꯈꯣꯝꯕꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯉꯩ ꯈꯣꯟꯖꯦꯜ ꯑꯌꯥꯛꯄ ꯑꯃꯅ ꯍꯦꯛꯇ ꯃꯅꯥꯀꯣꯡ ꯃꯄꯥ ꯑꯗꯨꯗ ꯂꯥꯎꯊꯔꯛꯏ ꯇꯨꯝꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯁꯤꯖꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯂꯥꯏꯔꯦꯝꯕꯤ ꯁꯣꯟꯅꯆꯨꯕꯤ ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ ꯃꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯁꯤꯖꯅ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯀꯌꯥꯗ ꯊꯧ ꯁꯥꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯄꯨꯡ 5ꯗ ꯍꯧꯒꯠꯂꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯥꯏꯈꯣꯝꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ
ꯅꯨꯡꯁꯥꯅ ꯌꯥꯈꯩ ꯁꯥꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯛꯁꯦꯛ ꯃꯉꯥꯜ ꯂꯣꯏꯅꯅ ꯐꯥꯎꯖꯤꯜꯂꯛꯄ ꯑꯗꯨ ꯎꯕ ꯑꯗꯨꯗ ꯏꯀꯥꯏꯅ ꯑꯁ ꯂꯥꯏꯔꯦꯝꯕꯤ ꯁꯥꯎꯔꯅꯨꯕ ꯑꯩ ꯉꯔꯥꯡ ꯊꯕꯛ ꯐꯖꯅ ꯇꯧꯈꯤꯕꯗꯨꯗ ꯄꯨꯡ ꯑꯃꯇ ꯈꯪꯍꯧꯗ꯭ꯔꯦ ꯁꯤꯖꯅ ꯃꯇꯧ ꯑꯗꯨꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯍꯩ ꯑꯄꯪꯕ ꯅꯪꯕꯨ ꯌꯥꯝ ꯁꯤꯡꯅ ꯉꯔꯥꯡꯗꯤ ꯋꯥ ꯉꯥꯡꯈꯤꯕꯗꯥꯏꯅꯦ ꯉꯁꯤꯅ ꯇꯨꯝꯂꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯪꯁꯤꯟꯈ꯭ꯔ ꯃꯥꯜꯂꯤ ꯍꯌꯦꯡꯈꯩꯗꯤꯅꯦ ꯇꯨꯝꯃꯨꯔꯅꯨ ꯅꯪꯅ ꯂꯩꯅꯕ ꯄꯤꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯇꯥꯗꯦ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯥꯏꯈꯣꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜ ꯈꯪꯂꯛꯂꯥꯛꯈꯤ ꯆꯥꯛꯅ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯔꯒ ꯑꯣꯍꯣ ꯂꯥꯛꯆꯩꯗ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯑꯣꯏꯕꯁꯤꯗ ꯀꯣꯛꯁꯤ ꯕꯦꯔꯥ ꯆꯠꯂꯨꯕꯅꯤ ꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯄꯪꯒꯦ ꯌꯥꯎꯅ ꯄꯪꯍꯟꯕꯅꯤ ꯅꯨꯃꯤꯗꯥꯡ ꯇꯥꯗꯦꯁꯨ ꯅꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯄꯨꯡ 5ꯗ ꯍꯧꯒꯠꯂꯣꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯂꯩꯔꯒ ꯀꯔꯝꯅ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯗꯣꯏꯕ ꯑꯗꯨꯅꯕꯨ ꯑꯩ ꯅꯪꯕꯨ ꯄꯨꯡ 5 ꯇꯥꯗꯧꯔꯦ ꯍꯥꯏꯗꯅ ꯍꯧꯗꯣꯛꯄ ꯂꯥꯛꯂꯤꯁꯤꯅꯤ ꯍꯧꯒꯠꯂꯣ ꯅꯁꯥ ꯁꯦꯡꯗꯣꯛꯎꯔꯣ ꯑꯗꯨꯒꯅꯦ ꯊꯕꯛ ꯍꯧꯅꯅꯕ ꯇꯧꯁꯤ ꯑꯁ ꯅꯪꯗꯤ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯅ ꯃꯤ ꯄꯥꯈꯪꯒꯤ ꯀꯥꯁꯤꯗ ꯑꯩꯉꯣꯟꯗ ꯇꯥꯛꯇꯅ ꯀꯝꯗꯧꯅ ꯆꯪꯉꯛꯏꯕꯅꯣ ꯅꯪꯅ ꯅꯥꯈꯣꯛꯄ ꯃꯈꯩ ꯇꯨꯝꯂꯒ ꯂꯩꯔꯕꯅꯤꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯧꯕꯗꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯇꯥꯕ ꯑꯁ ꯌꯥꯏꯍꯦ ꯑꯩꯗꯤ ꯅꯪꯁꯦ ꯀꯤꯕꯨ ꯀꯤꯖꯔꯛꯑꯦ ꯍꯦ ꯋꯥꯊꯤ ꯇꯧꯔꯒ ꯂꯩꯔꯅꯨ ꯌꯥꯔꯦ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯒꯦ ꯅꯆꯤꯟ ꯅꯈꯥ ꯇꯦꯡꯂꯒ ꯊꯣꯔꯛꯑꯣ ꯊꯕꯛ ꯌꯥꯝꯃꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯄꯥꯏꯈꯣꯝꯕꯗꯨ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯦ ꯁꯦ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯄꯥꯏꯌꯨ ꯁꯤꯡꯖꯪꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯍꯣꯔꯥꯏꯁꯤꯔꯣ ꯑꯅꯤꯃꯛ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯑꯅꯤꯗꯨ ꯄꯥꯏꯔꯒꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯄꯥꯏꯈꯣꯝꯕꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯎꯃꯪ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ ꯇꯨ ꯃꯐꯝꯁꯤꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯁꯦ ꯂꯤꯔꯦ ꯂꯣꯏꯅꯁꯨ ꯀꯪꯁꯤꯜꯂꯦ ꯑꯗꯨꯅꯅꯦ ꯀꯨꯏꯔꯔꯣꯏ ꯃꯈꯣꯏ ꯁꯣꯏꯗꯅ ꯀꯪꯁꯤꯟꯗꯨꯅ ꯁꯤꯈ꯭ꯔꯒꯅꯤ ꯑꯗꯨꯅꯅꯦ ꯃꯁꯤꯒꯤ ꯎ ꯋꯥꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯛꯊꯠꯂꯒ ꯐꯖꯅ ꯃꯇꯥꯡ ꯃꯇꯥꯡ ꯀꯛꯂꯒ ꯊꯝꯃꯨ ꯑꯗꯨꯒ ꯑꯅꯧꯕ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯁꯦ ꯐꯖꯔꯕ ꯃꯅꯥ ꯄꯨꯡꯅ ꯍꯧꯕ ꯂꯩꯀꯣꯜꯒꯨꯝꯕ ꯑꯃ ꯑꯣꯟꯊꯣꯛꯁꯤ ꯄꯥꯏꯈꯣꯝꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯗꯨꯛ ꯌꯥꯝꯕ ꯎ ꯋꯥꯁꯤꯡ ꯑꯁꯦ ꯏꯇꯣꯝꯇꯅ ꯌꯥꯟꯁꯨ ꯌꯥꯟꯗꯣꯏꯕ ꯑꯗꯨꯒ ꯍꯣꯔꯥꯏꯁꯤꯅ ꯃꯇꯥꯡꯁꯨ ꯀꯛꯇꯣꯏꯕ ꯑꯗꯨꯒ ꯎ ꯆꯥꯔꯥꯁꯨ ꯑꯃꯨꯛ ꯊꯥꯖꯤꯟꯗꯣꯏꯕ ꯍꯦꯔꯥ ꯁꯤꯗꯤ ꯅꯣꯏꯒꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯐꯥꯎꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯀꯝꯗꯧꯅ ꯑꯩꯅ ꯑꯩ ꯉꯝꯃꯣꯏ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯣꯏ ꯀꯣꯔꯧꯕꯤ ꯍꯥꯏꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯀꯔꯤꯅꯣꯃꯦ ꯑꯗꯨꯕꯣ ꯁꯤꯖꯅ ꯃꯃꯤꯠ ꯑꯗꯨ ꯈꯨꯅ ꯌꯦꯡꯂꯒ ꯍꯩ ꯅꯨꯄꯤꯗꯧꯅ ꯋꯥ ꯆꯕꯦꯠ ꯆꯕꯦꯠ ꯌꯥꯝꯅ ꯉꯥꯡꯉꯦ ꯅꯪꯁꯦ ꯃꯐꯝ ꯑꯁꯦ ꯀꯩꯁꯨ ꯆꯥꯎꯗꯕꯅꯤ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯁꯦ ꯌꯥꯝꯕ ꯅꯠꯇꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯉꯣꯟꯗ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ 5ꯅꯤ ꯄꯤꯒꯗꯧꯔꯤꯕꯅꯤ ꯄꯥꯏꯈꯣꯝꯕꯅ ꯍꯔꯥꯎꯅ ꯁꯤꯡꯖꯪ ꯑꯗꯨ ꯃꯔꯦꯡꯕꯥꯜꯗ ꯊꯝꯂꯒ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩꯗꯅ ꯅꯨꯃꯤꯠ 6ꯅꯤꯗꯕꯨ ꯂꯣꯏꯁꯤꯟꯕꯤꯒꯦ ꯁꯥꯟꯅꯗꯅ ꯗꯤꯜ ꯂꯦꯟꯗꯅ ꯇꯧꯕꯗ ꯂꯣꯏꯈꯤꯕ ꯈꯪꯍꯧꯔꯣꯏ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ ꯑꯃꯈꯛꯇ ꯄꯤꯗꯣꯏꯔꯥꯅ ꯁꯥꯎꯅꯤꯡꯉꯨꯔꯦ ꯃꯤꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯗ ꯐꯖꯅꯗꯤ ꯇꯥꯗꯦ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯍꯦꯛꯇ ꯊꯠꯂꯒ ꯉꯥꯡꯉꯛꯑꯒ ꯐꯔꯦ ꯅꯊꯧ ꯄꯥꯡꯊꯣꯛꯄ ꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯄꯥꯈꯠꯅ ꯐꯠ ꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯒ ꯉꯥꯏꯈꯣ ꯆꯥꯛꯇꯤ ꯀꯝꯗꯧꯕ ꯅꯨꯃꯤꯗꯥꯡꯈꯛ ꯄꯤꯖꯗꯣꯏꯔꯣ ꯊꯤꯕꯣꯡꯖꯥꯎꯁꯤꯗꯤ ꯆꯥꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯔꯦꯟ ꯄꯨꯡ 12ꯗꯅꯦ ꯆꯥꯛꯇꯣ ꯑꯩꯅ ꯊꯤꯜꯂꯛꯀꯅꯤ ꯅꯨꯃꯤꯗꯥꯡꯁꯨ ꯑꯗꯨꯝ ꯄꯤꯖꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯄꯥꯏꯈꯣꯝꯕꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯆꯤꯛꯄ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯁꯤꯖꯅ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯅꯣ ꯋꯥꯗ ꯉꯥꯡꯂꯒ ꯂꯩꯖꯕ ꯆꯤꯟ ꯀꯟꯕ ꯄꯥꯈꯪꯁꯤꯡ ꯑꯁꯤꯗꯤ ꯇꯨꯃꯤꯟꯅꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯁꯤꯖꯗ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯊꯣꯔꯛꯂꯦ ꯁꯤꯖ ꯄꯥꯈꯠꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯅꯨꯡꯉꯥꯏꯇꯅ ꯀꯩꯗꯧꯔꯒꯦ ꯄꯥꯏꯈꯣꯝꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯇꯅ ꯁꯤꯖ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯁꯤꯖꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯒ
ꯀꯩꯅꯣ ꯑꯗꯨꯝꯅ ꯇꯧꯕ ꯄꯛꯆꯗꯤ ꯅꯪꯗꯤ ꯅꯣꯛꯂꯒ ꯂꯩꯕꯅ ꯍꯦꯟꯅ ꯄꯛꯆꯩ ꯄꯥꯏꯈꯣꯝꯕ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯅ ꯑꯋꯥꯕ ꯂꯣꯏꯅ ꯈꯪꯏ ꯂꯣꯏꯅ ꯐꯥꯎꯏ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯤ ꯃꯄꯥꯜ ꯊꯣꯡꯅ ꯅꯣꯛꯂꯒ ꯊꯃꯣꯏꯗꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯈꯪꯂꯝꯂꯕꯗꯤ ꯀꯝꯗꯧꯕ ꯁꯤꯖꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯩꯗꯧꯔꯒꯦ ꯄꯥꯏꯈꯣꯝꯕ ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯅꯇꯣꯝꯇ ꯑꯋꯥꯕ ꯈꯪꯖꯤꯜꯂꯒ ꯍꯦꯟꯅ ꯋꯥꯅꯅꯕꯅꯤ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯃꯇꯦꯡꯗꯣ ꯑꯩ ꯄꯥꯡꯒꯦ ꯄꯥꯏꯈꯣꯝꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯪꯅ ꯉꯝꯂꯣꯏꯗꯕ ꯃꯇꯦꯡꯅꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯪꯂꯕꯅꯤꯅ ꯃꯔꯝꯗꯨ ꯐꯥꯎꯕꯗꯤ ꯍꯥꯏꯒꯦ ꯑꯩꯒꯤꯁꯨ ꯏꯆꯜꯅꯨꯄꯤ ꯑꯃ ꯂꯩꯖꯩ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯖꯕꯅꯤ ꯂꯥꯏꯔꯕꯅꯤꯅ ꯌꯨꯝ ꯑꯗꯣ ꯑꯩꯅ ꯑꯅꯝꯕ ꯄꯨꯗꯨꯅ ꯍꯤꯡꯖꯕꯅꯤ ꯀꯨꯏꯔꯦ ꯑꯩꯅ ꯃꯈꯣꯏꯒ ꯂꯥꯞꯅꯔꯛꯂꯤꯕꯁꯦ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯕ ꯃꯈꯣꯏꯅꯤ ꯑꯗꯨ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯈꯣꯏ ꯑꯅꯤ ꯑꯩ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯂꯝꯒꯅꯤ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯉꯝꯗꯦ ꯑꯩ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯛꯏ ꯉꯁꯤꯗꯤ ꯉꯔꯥꯡꯁꯨ ꯃꯪꯗ ꯏꯆꯟꯅꯨꯄꯤ ꯂꯥꯏꯖꯗꯣ ꯀꯞꯇꯨꯅ ꯑꯩꯕꯨ ꯍꯜꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯑꯩ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯁꯤꯖ ꯅꯨꯡꯉꯥꯏꯇꯅ ꯄꯥꯏꯈꯣꯝꯕꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯅꯒꯟ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯑꯋꯥꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯃꯩ ꯇꯤꯛꯂꯤꯕ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯏꯈꯣꯝꯕ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯑꯍꯤꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯏꯅꯦ ꯁꯤꯖ ꯇꯨꯝꯃꯗꯕꯅꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕ ꯇꯨꯝꯂꯒꯦꯅ ꯆꯪꯒꯦꯅ ꯇꯧꯕꯅꯤ ꯅꯪꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯨꯝ ꯆꯪꯉꯛꯄꯅꯤ ꯄꯥꯏꯈꯣꯝꯕꯅ ꯁꯤꯖꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯤꯖ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯇꯁꯦꯡꯅ ꯅꯍꯥꯛꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯅꯩ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯕ ꯌꯥꯏꯀꯣ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯗꯣꯔꯛꯄ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯁꯤꯖ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯄꯤ ꯑꯗꯨ ꯇꯥꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯐꯠ ꯈꯞꯂꯒ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯁꯦꯡꯕ ꯉꯥꯡꯕꯗꯣ ꯌꯥꯝ ꯄꯛꯇꯦ ꯅꯪꯗꯤ ꯐꯥꯒꯤ ꯋꯥꯊꯤꯗ ꯇꯧꯔꯒ ꯂꯩꯕꯅ ꯍꯦꯟꯅ ꯄꯛꯆꯩ ꯄꯥꯏꯈꯣꯝꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯇꯁꯦꯡꯅ ꯅꯪꯒꯤꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯂꯥꯏꯔꯦꯝꯕ ꯑꯃ ꯁ꯭ꯋꯔꯒꯗ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯇꯦꯗ ꯏꯁ ꯅꯆꯤꯟ ꯊꯤꯅꯨꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯀꯅꯥꯁꯨ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯥꯛꯊꯣꯛꯅꯤꯡꯗ꯭ꯔꯤꯕꯅꯤꯅꯦ ꯈꯪꯒꯅꯤ ꯃꯊꯪ ꯃꯄꯣꯛꯇ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯂꯥꯏꯔꯦꯝꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯂꯒ ꯐꯨꯒꯦꯕ ꯁꯤꯖꯅ ꯐꯥꯒꯤ ꯑꯗꯨꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯑꯁ ꯌꯥꯔꯦ ꯇꯣ ꯐꯥꯒꯤꯅꯤꯅ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯀꯣ ꯑꯩꯒꯤꯁꯨ ꯈꯟꯖꯕ ꯑꯃꯗꯤ ꯂꯩ ꯄꯥꯏꯈꯣꯝꯕꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯤꯖꯅ ꯅꯨꯡꯉꯥꯏꯇꯅ ꯈꯪꯉꯨꯔꯅꯨ ꯃꯗꯨ ꯈꯪꯂꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯑꯗꯨꯅꯅꯦ ꯏꯗꯣꯝ ꯇꯨꯃꯤꯟꯅ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯒꯦ ꯀꯅꯥꯗꯁꯨ ꯈꯪꯍꯜꯂꯔꯣꯏꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯖꯔꯦ ꯅꯕꯨꯛ ꯐꯠꯇꯕ ꯑꯔꯣꯠꯄ ꯌꯥꯝ ꯊꯝꯃꯦꯅ ꯁꯤꯖꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯃꯈꯛ ꯄꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯐꯖꯔꯕ ꯅꯨꯄꯤꯒꯤ ꯂꯤꯛ ꯑꯃꯈꯛ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯗ ꯄꯤꯔꯛꯏ ꯁꯤꯒꯤ ꯂꯤꯛꯁꯦ ꯍꯣꯔꯦꯟ ꯅꯪꯅ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯖꯤꯜꯂꯒ ꯇꯨꯝꯃꯨ ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯅꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯇꯨꯝꯃꯨ ꯄꯥꯏꯈꯣꯝꯕ ꯂꯤꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯁꯤꯗꯤ ꯃꯅꯤꯒꯤ ꯅꯨꯡꯅ ꯊꯤꯜꯂꯗꯅ ꯌꯥꯝꯅ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯂꯤꯛꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ ꯂꯤꯛ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯁꯤꯖꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯤꯒꯦ ꯈꯟꯅ ꯄꯤꯔꯕꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯑꯗꯨ ꯊꯦꯡꯉꯤ ꯍꯌꯦꯡ ꯊꯕꯛ ꯁꯨꯕ ꯋꯥꯔꯅꯤ ꯇꯨꯝꯊꯣꯛꯎꯔꯣ ꯄꯥꯏꯈꯣꯝꯕꯅ ꯂꯤꯛ ꯑꯗꯨꯃꯛ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯒ ꯑꯁ ꯀꯩ ꯈꯨꯐꯖꯅꯣ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯁꯤꯖꯅ ꯈꯪꯍꯧꯗꯅ ꯄꯥꯏꯈꯣꯝꯕꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯗꯤ ꯉꯛꯅ ꯃꯌꯥ ꯀꯥꯗꯨꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯁꯤꯖꯅ ꯄꯥꯏꯈꯣꯝꯕ
ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯖꯗꯨ ꯅꯨꯡꯉꯥꯏꯇꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯁꯤꯖꯒꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯗꯨꯗ ꯈꯥꯝꯕꯗꯤ ꯉꯝꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯁ ꯅꯨꯡꯁꯤꯠꯁꯤꯁꯨ ꯀꯟꯅ ꯁꯤꯠꯂꯦ, ꯅꯣꯡꯕꯨ ꯆꯨꯔꯛꯀꯗꯕ ꯃꯥꯜꯂꯦ, ꯇꯨꯝꯍꯧꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯁꯪ ꯃꯆꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯤꯖꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯈꯣꯝꯕꯁꯨ ꯂꯤꯛ ꯑꯗꯨ ꯃꯉꯛꯇ ꯁꯤꯖꯜꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯃꯄꯥꯕꯨꯡ ꯑꯃꯁꯨꯡ ꯃꯆꯜꯅꯨꯄꯤꯒꯤ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯀꯥꯡ ꯃꯈꯣꯜ ꯃꯌꯥꯝ ꯑꯃꯅ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯧꯔꯥꯡꯅꯅ ꯑꯁ ꯋꯥꯅꯒ ꯋꯥꯔꯀꯥꯟꯁꯤꯗ ꯀꯔꯤ ꯋꯥꯈꯜꯅꯣ ꯃꯁꯤꯒꯤ ꯀꯥꯡꯁꯤꯅ ꯉꯔꯪ ꯉꯔꯪ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯀꯅꯤꯀꯣ ꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯌꯨꯝꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯁꯤꯕꯨ ꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯛ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯔꯥꯎꯅ ꯑꯣ ꯋꯥꯏ ꯑꯃ ꯁꯪꯉꯤꯗꯅ ꯀꯥꯏꯅꯊꯪꯗ ꯑꯩ ꯌꯨꯝ ꯌꯧꯕ ꯐꯪꯂꯕꯀꯣ꯫ ꯃꯁꯤꯗꯤ ꯃꯪꯅꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯒ ꯏꯆꯜꯒꯗꯤ ꯂꯩꯇꯕ ꯖꯥꯠꯂꯥ? ꯍꯩ ꯑꯍꯤꯡ ꯑꯗꯨꯝ ꯑꯣꯏ, ꯃꯈꯣꯏꯕꯨ ꯇꯨꯝꯕ ꯀꯥꯏꯍꯜꯂꯔꯣꯏꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯐꯖꯅ ꯎꯅꯔꯒ ꯍꯥꯏꯕꯅ ꯐꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯁ ꯀꯨꯏꯅ ꯇꯨꯝꯕ ꯐꯪꯂꯨꯗ꯭ꯔꯕ ꯑꯩꯒꯤ ꯐꯃꯨꯡꯁꯦ ꯉꯁꯤꯗꯤ ꯇꯨꯝꯕ ꯐꯪꯖꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯅꯤꯡꯁꯤꯡꯂꯛꯂꯤ ꯁꯤꯖꯒꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯗꯨ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯍꯟꯖꯤꯜꯂꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯎꯠꯄꯒꯤ ꯃꯔꯝꯗꯤ ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯅꯤ ꯈꯪꯕꯒꯤ, ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯐꯝꯗ ꯍꯥꯟꯅ ꯍꯥꯏꯔꯝꯂꯕꯗꯤ इखुद असिना चिटना कोनसिनबिदुना माबु थेमजिनबिरमगदबनी सिजा नंगबु पुंसि ओइना कावबा ngamlaroi aigi punsina leiriba makhai nangबुदि कावरoi तंजा अदुदा पाइखोमना सिरिबा लिग अदो मंगा लेना ngan खलगले खोंजेल अमना हायई पाइखोमबा लिग असे अचंबा लिग नते मिचंगी लिग नि मदुना हकना लेरिंबी कोरोबिगी दंदी अदा माइ पाकना नंगना पांगथोकपगी दमकता खुदो लोइना फमदा सिनरकपनी काइनरमदाय मतम अदुदा अय यामना कपनिंग अदुबुना फमददि इकाइबना मरम ओइरगा काइना याथंग फावबा फजना हाइबा ngamखिद्रे मदुगी लिग अदुगी मतेंगना नखोइगी इमुंगदा अफबदा ओइदुना थबक खुदिंगमकता माइ पाकपा पिनबिगनी अनौबो पुंसि अमगा लोइनाना नुंगाय याइफना पानबा ओयुको असे हाइरमलगा मंगाल अदु ममी सामखिरमी हानगुमना तुमिना लैख्रे पाइखोमबा नुंगाइतना लिग अदु लौथोकलगा चेटना कोनसिलगा सिजा पुंसिना लैरिबा मखै ऐ नंगबुदि कावररै असुमना मथंगी नुमितनी कुइना उनरुद्रबा मचानुपा अमदि मबुंगबु उजबा फंगलबदा इमुंग अदु पुंगलांग हेकलांगी वारी पुंबा मजेट अमा फावबा चिथदना लिरमी सेलुंगना फना ओइदुनासु लाई लेते हाइबदि खक यार अदुनने पुंसि असिदा अरान अहुइ तौहैदि असुमना तौबा फत्ते हाइना अहल लमनसिंगना हाइनरिबसे मसिननि पाइखोमबना बाबों मतुंगददि अई अमुक हन्ना मसिगुंबा असे थोखनजररoi लाइजा कुइरे इचलना थोंबा चाक चादब ngasiदिने पाबुंगा इचलगा पुन्ना चाक चामिनरसे लाइजासु हराउना होय हाइदुना चाखुमलमदा चंखिरमी असुमना लाइरेंबिना पिरकपा लिग अदुगी मतेंगना पाइखोमबगी इमुंग अदु नोंगमा नोंगबगी चाखुतपदा ओइरक्तुना लाइरना लैरंबदगी इनाखुनबा अमा ओइदुना अवाद अपा अमता लैतना यामना नुंगाइना पानखिरमी।